ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯉꯁꯤꯗꯤ ꯃꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯁꯦꯌꯔ ꯇꯧꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯨꯟꯕ ꯏꯃꯥꯟꯅꯕꯤ ꯔꯤꯂꯦꯁꯟꯁꯤꯞ ꯅꯨꯄꯥ ꯅꯨꯄꯤ ꯆꯥꯟꯅꯕ ꯆꯥꯟꯗꯕ ꯃꯥꯒꯤ ꯗꯦꯠ ꯑꯃꯁꯨꯡ ꯀꯩꯀꯩ ꯊꯣꯛꯂꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯗꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯟꯅꯕ ꯆꯥꯟꯗꯕꯒꯤ ꯐꯜ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯁꯔꯄ꯭ꯔꯥꯏꯁ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯍꯤꯌꯥꯏ ꯌꯦꯟꯊꯣꯛꯆꯕꯒꯤ ꯑꯃ ꯂꯩꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯐꯣꯂꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯕ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯌꯥꯎꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯥꯟꯅꯔꯝꯕ ꯆꯥꯟꯅꯔꯝꯗꯕ ꯌꯦꯛ ꯊꯣꯛꯑꯝꯕ ꯈꯣꯠꯂꯝꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯅ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯗꯦꯠ 1 ꯄꯣꯛꯄ 10 ꯄꯣꯛꯄ 1928 ꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯗꯦꯠ 8 1722 ꯆꯥꯟꯅꯗꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯛꯄꯈꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯒꯣ ꯋꯥꯡꯕ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯌꯨꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯗꯨꯒ ꯅꯝꯕꯔ 2 ꯑꯩꯈꯣꯏꯒꯤ ꯗꯦꯠ 2 11 20 29 ꯄꯣꯛꯄꯁꯤꯅ 4 13 28 22 8 1 26 9 18 27 sisina akhoi gi chanade aduga puk yam phatok ko minus yam chawi ganu ado si pula abje haibadi ngamjadabina mayam je screenshot lorga thaubi horako date 3 pokpa 12 pokpa 21 pokpa 30 pokpa si chanade aduga hai yam singbi ganu ko date 3 pokpa 12 pokpa 30 pokpa se aduga date 4 pokpa 13 pokpa 22 pokpa 7 pokpa si mayam chanade aduga magi di mi punba yam salu ko kino magi chanada bana yam hengani ko imanabu ore chanda bana hengani ko aduga date 5 pokpa 14 23 pokpa sina akhoi gi loi chanai aduga yam khanjalunu yam usalunu ko aduga date 6 pokpa 15 24 pokpa sina si chanade aduga puk yam phodokanu soigani date 7 pokpa 16 pokpa 25 pokpa sina loi chanai hai yam singbiganu ko date 8 pokpa 17 pokpa 26 pokpa sina si mayam de chanade aduna akhoi gi mi punba yam salu ko mi maximum akhoi gi tangkhai amadi chanada bi tap tawi ko date 9 pokpa 18 pokpa 27 pokpa sina si gai chanade aduna yamna khanjanganu ko aduna si leisare hoi yum panba matamda mapok mai kanbasi nupa na nupi dagi hengadabani nupi na henba yadi habs leiko hena khangning ba leiba pijari ba number sim thabiru tanasi ko atuga sagi laiba lamta sigi moirang salai gi oina akhoi gi apop pije lamta gi 2020 panba thangja numita poeba ko aduga kamai tawgi haiba matamda handaki laiba 28 saturday je lamta gi 2020 panba thangja chap chana tawa haitaina aduna matik mai yam kanba numit oiba aduna mayam aigi dasu lakpiyu lai fasana khoiram jagani chaung tawni handakti hanadi aigi store tawbani hojite ina yumda akhoi laisang toroga chaung tawgani pung baro dagi na manga pawse lakpiyu khurai lamongda mapok mai yengthokningba aigi yumgi kaya ki tananing ba ayat pan khaidokningba kai loina ba message sabi ro ko aduga akhoi hena khangba kanaba tanamina siko aduga akhoi handaki lamta thagi oina chai ka ba se sagol chen irai thangja chai ka ba tai aduga tanabana akhoi sagol chen ga saturday ga tai aduna ani se phangjanaba ko phangjanabina kedoba yai hai taragadi tanaba numi taragadi yumda akhoi jiba panba jing pusambianu aduga lekba khotpa su yadre ko lakpiyu mayam soidana maki hiyai yenthok sage aduga akhoi khwaidagi laibak phaba ahum amadi hiyai ji matakta hena kanaba yai khara jing amung hena phangani ko aina pulap ki oina yomaga polang dhaba thamamani mayam lai khoiramiga amung lokhodini ko lokhat paduda adum laibak phaba ahum di adum yausarani ko mayam aina handaki thailand chapadagi puthorokpa green jet ni ko china dagi akhoi gi green jet che akhoi gi thaina gi chinese jingna mogi ningthougi oina spiritual sinaramba adai mogi laitengi oina jewelry sinaramba weapon oina sinaramba china jingna yamna akhoi lag puri habi damokta yamna sinaramba jet ni ko ado si je akhoi aina benko dikhra ko sarabani mayam pam tar order sambiro amuka hana phangoi ko kagino di aina directly pusanjarapani na mamanjo kitang tangi lupa lising ani di ore lising ani jita magi mathwai hapakani aduga aina hangniba akhoi consultancy matek amasu macha amasu yaujarakani ko lupa 2000 jita aduna mayam order sambiro ado si je akhoi gi yamna purpose oiba luck wealth health aduga akhoi yamna divine oiba stone ni kaina ko china jingna thajanarami ko aduna mayam order sambiro akhoi gi evil eye gi wall da thena bala ko mi mi soksan bokot pado akhoi na dukan da bu oire dukan changbam da thetpa atum yai samaina samon thetpa yai dukan gi mapana phan thetpa yai mi gi song changdana bako adudagi akhoi gi mi mayam ga phamaga sum yengbam do mideng bodo sana thetpa dum yai adu mayam order tawro hong na pizza ge jamde aduna delivery kai to lo yai ko delivery lo na bag yai manipur mapalam lo yai